Handak marak yamna toina sakhangdabasingna migi yumda bom thamjinba office amadi bank yauna bom thanambagi thuduk yamru thoktuna laki ngasi maksu ayuk pung tarukom tarakpa adwaida hingang police station manung chanba perang makha lekai le number 3 da leiba thokchom shankar apokpa laiktraba thokchom bihari koba special protector oiba amagi yumda bom ama thanamle hairi kanana kari maramgi thanamlibano chapchaba hauju phawpugi oina khangba ngamdri adum moina mag special protector oina thabak toba thokchom shankar gi yumda thanamliba bom asigi manakta Nggi emung kanana kanba ngamgani haiba si machet amada iduna suleram ki hairi loinana bom adu Manipur police ki bom squad yawa team amana tekta kaidana lokat hairi